ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯅꯕ ꯄꯨꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝꯗꯣ ꯂꯧꯁꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯡꯒꯪ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯂꯧꯁꯤꯡꯒꯤ ꯃꯇꯝꯅ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝ ꯑꯃꯅꯤ꯫ ꯂꯧꯎ ꯁꯤꯡꯎꯕꯗ ꯀꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯇꯝ ꯑꯃꯁꯨꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯍꯧꯁꯥ ꯕꯕꯥꯒ ꯑꯩꯒꯁꯤ ꯂꯧꯕꯨꯛꯇ ꯂꯧ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯄꯨꯅꯕ ꯌꯨꯝꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯕꯕꯥꯒ ꯑꯩꯒ ꯂꯧꯕꯨꯛꯇ ꯀꯨꯝꯈꯤꯗꯣꯔꯦ ꯍꯥꯏꯗꯅ ꯍꯣꯇꯦꯜ ꯃꯆꯥ ꯑꯃꯗꯒꯤ ꯇꯟ ꯈꯔ ꯂꯩꯔꯨꯔꯒ ꯏꯟꯁꯥꯡꯁꯨ ꯌꯥꯎꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯆꯥꯕ ꯅꯪꯅꯕ ꯍꯥꯏꯗꯅ ꯄꯨꯖꯔꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯗꯤ ꯇꯟꯗꯨ ꯆꯥꯅꯤꯡꯗꯦ꯫ ꯄꯨꯛ ꯊꯟꯀꯠꯂꯤ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯃꯥꯅ ꯂꯩꯔꯤꯕ ꯇꯟꯁꯤ ꯃꯁꯤ ꯅꯪ ꯆꯥꯔꯒ ꯂꯧꯕꯨꯛꯇ ꯑꯗꯨꯝ ꯀꯨꯝꯃꯛꯎ꯫ ꯅꯄꯥꯗꯤ ꯆꯥꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯉꯝꯕ ꯈꯔ ꯄꯨꯔꯒ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ꯫ ꯅꯪꯁꯨ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣ꯫ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯑꯃꯨꯛ ꯇꯥꯔꯛꯀꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯅꯣꯡ ꯇꯥꯔꯛꯑꯕꯗꯤ ꯂꯧ ꯍꯤꯗꯥꯛ ꯀꯥꯞꯄ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯤ꯫ ꯏꯄꯥꯗ ꯃꯑꯣꯡ ꯌꯦꯡꯉꯝꯃꯒꯦ꯫ ꯅꯪꯁꯨ ꯈꯔ ꯊꯨꯔꯛꯎꯀꯣ ꯍꯥꯏꯔꯝꯃꯒ ꯕꯕꯥꯗꯤ ꯂꯧꯕꯨꯛꯇ ꯀꯨꯝꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯅ ꯂꯩꯔꯛꯄ ꯇꯜ ꯑꯗꯨ ꯆꯥꯗ ꯂꯨꯞꯄꯒ ꯆꯥꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯀꯀꯥ ꯏꯕꯣꯆꯥ ꯍꯣꯏꯒꯤ ꯂꯧꯐꯝꯗꯨꯕꯨ ꯂꯧ ꯄꯦꯡꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯥꯄꯤ ꯁꯤꯡꯕꯤ ꯉꯥꯛꯇ ꯑꯩꯈꯣꯏꯒ ꯂꯧꯐꯝ ꯇꯥꯏꯅꯔꯨꯕꯁꯤ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯂꯥꯛꯑꯦ꯫ ꯂꯧꯗꯨ ꯄꯦꯡꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯇꯤꯟ ꯀꯥꯡ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯂꯣꯝꯗ ꯂꯣꯏꯅ ꯂꯥꯟꯁꯜꯂꯛꯑꯦ꯫ ꯅꯄꯥꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯏꯃꯥ, ꯀꯀꯥ ꯏꯕꯣꯆꯥ ꯍꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯕꯨ ꯅꯥꯄꯤ ꯉꯥꯛꯇ, ꯐꯧ ꯊꯥꯕꯕꯨ ꯃꯥꯟꯁꯜꯂꯛꯇ꯭ꯔꯦ, ꯀꯔꯤꯅꯣ ꯃꯥꯟꯁꯜꯂꯛꯑꯦ꯫ ꯈꯪꯗ꯭ꯔꯦ ꯃꯥꯒ ꯇꯥꯏꯅꯕ ꯐꯩꯗꯣꯝ ꯑꯃ ꯑꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯧꯁꯨ ꯐꯠꯇ꯭ꯔꯦ ꯇꯤꯟ ꯉꯥꯛꯇ, ꯍꯤꯗꯥꯛ ꯐꯅ ꯀꯥꯞꯄꯁꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯣ ꯐꯔꯦ ꯏꯃꯥ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯇꯥꯏꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ꯫ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯂꯧꯐꯝ ꯃꯄꯨ ꯃꯣꯏꯅ ꯃꯁꯥꯅ ꯈꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯣ ꯃꯥꯁꯨ ꯂꯧ ꯎꯅꯤ ꯍꯥꯏꯗꯅ ꯎꯔꯕꯅꯤꯅ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛꯑꯒ ꯐꯖꯅ ꯊꯝꯕ ꯌꯥꯏꯗꯅ꯫ ꯃꯥꯒꯤ ꯃꯌꯥꯝꯕ ꯈꯥꯇꯣꯟ ꯆꯥꯎꯕꯅ ꯃꯃꯥꯡꯗ ꯎꯕꯗꯨꯗꯤ ꯂꯧꯐꯝꯒ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯃꯁꯥ ꯅꯥꯟꯅ ꯂꯧ ꯎꯖꯕꯅꯤ꯫ ꯐꯔꯦ ꯅꯄꯥꯁꯨ ꯅꯪ ꯑꯥꯗ ꯉꯥꯏꯔꯝꯃꯅꯤ꯫ ꯅꯪꯁꯨ ꯇꯟꯗꯣ ꯁꯠ ꯆꯥꯔꯒ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ, ꯇꯟꯁꯦ ꯏꯟꯁꯥꯡꯁꯨ ꯌꯥꯎꯗꯦ, ꯌꯣꯠꯄ ꯋꯥꯔꯦ꯫ ꯁꯤꯗ ꯂꯩꯔꯤꯕ ꯇꯟ ꯑꯃ ꯑꯅꯤꯁꯦ ꯑꯩ ꯂꯧꯕꯨꯛꯇ ꯄꯨꯈ꯭ꯔꯒꯦ꯫ ꯑꯥꯗ ꯆꯥꯔꯨꯅꯕ ꯑꯗꯨ ꯆꯤꯅꯤ ꯈꯤꯇꯪ ꯇꯟ ꯃꯔꯛ ꯑꯁꯤꯗ ꯍꯥꯞꯆꯜꯂꯛꯎ꯫ ꯑꯩ ꯊꯦꯡꯉꯦ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯁꯦ ꯅꯣꯡ ꯌꯥꯝꯅ ꯈꯥꯛꯏ, ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯀꯨꯝꯕꯗ ꯅꯄꯥꯒ ꯅꯪꯒ ꯈꯔ ꯆꯦꯛꯁꯜꯂꯨ꯫ ꯏꯃꯥ, ꯅꯪꯒꯤ ꯆꯤꯅꯤꯗꯨ ꯂꯧꯊꯣꯛꯄꯤꯔꯨꯔꯒꯦ꯫ ꯏꯃꯥꯁꯨ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯀꯗꯕ ꯂꯩꯔꯤ꯫ ꯆꯥꯛꯁꯦ ꯊꯣꯡꯕ ꯂꯣꯏꯔꯒ ꯊꯝꯕꯤꯔꯝꯃꯒꯦ꯫ ꯍꯣꯔꯦꯟ ꯅꯪ ꯕꯕꯥꯒ ꯅꯪꯒ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯑꯒ ꯅꯄꯥ ꯅꯆꯥ ꯆꯥꯛꯁꯦ ꯊꯤꯗꯣꯛꯑꯒ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯄꯣꯠꯌꯣꯝ ꯆꯥꯌꯣꯝꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯃꯟꯕ ꯑꯗꯨꯗ ꯍꯥꯞꯀꯠꯂꯒ ꯂꯧꯕꯨꯛꯔꯣꯝꯗ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯁꯤ ꯍꯧꯅ ꯈꯥꯛꯂꯛꯈꯤ꯫ ꯅꯣꯡ ꯈꯥꯛꯂꯛꯄ ꯃꯈꯣꯜ ꯑꯗꯨꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯨꯗ ꯏꯁꯥꯗ ꯄꯨꯈꯪ ꯍꯦꯛ ꯈꯪꯉꯤ꯫ ꯉꯥꯌꯥꯡ ꯃꯊꯛꯇꯁꯨ ꯌꯦꯡꯈꯠꯂꯝꯃꯤ꯫ ꯑꯩꯁꯦ ꯑꯇꯤꯌꯥꯁꯤꯗꯤ ꯄꯨꯡꯃꯨ ꯍꯦꯛ ꯃꯨꯔꯦꯗꯅ ꯅꯣꯡꯁꯤꯗ ꯃꯔꯣꯜ ꯑꯃ ꯀꯟꯅ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯂꯧꯕꯨꯛ ꯀꯨꯝꯒꯗꯕꯕꯨ ꯇꯟꯕꯨ ꯇꯥꯟꯁꯜꯂꯛꯑꯦ꯫ ꯉꯁꯥꯏ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯅꯨꯃꯤꯠ ꯊꯣꯔꯛꯑꯝꯕꯗꯨꯗ ꯅꯨꯡꯁꯥ ꯊꯣꯔꯛꯑꯗꯕꯣꯏ ꯅꯤꯡꯉꯨꯕꯅꯤ꯫ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯐꯔꯦ ꯑꯥꯗ ꯌꯧꯔꯒ ꯕꯕꯥꯒ ꯀꯩꯅꯣ ꯇꯥꯟꯅꯔꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯇꯝꯅ ꯁꯨꯝ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯂꯧꯕꯨꯛ ꯌꯧꯔꯝꯗꯥꯏꯗꯁꯨ ꯑꯃꯨꯛ ꯅꯣꯡꯁꯦ ꯀꯟꯅ ꯈꯥꯛꯆꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯤꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯍꯜ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯥꯎꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯣꯡ ꯈꯥꯛꯂꯛꯏꯕꯗꯨ ꯎ ꯑꯋꯥꯡꯕ ꯃꯈꯣꯡ ꯑꯗꯨꯗꯗꯤ ꯂꯦꯞꯄꯨꯔꯅꯨ, ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯔꯨꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯃꯥꯃꯥ, ꯑꯩ ꯂꯧꯕꯨꯛ ꯆꯠꯂꯨꯒꯦ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨ ꯉꯁꯤꯒꯤ ꯅꯣꯡ ꯈꯥꯛꯂꯛꯄꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯨꯝꯅ ꯂꯧꯕꯨꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯂꯧꯕꯨꯛꯇ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗꯨꯗ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯈꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯗꯤ ꯂꯧꯕꯨꯛꯇ ꯂꯩꯔꯛꯏꯕꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ, ꯅꯣꯡ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯂꯝꯕꯦꯟꯗ ꯃꯇꯠ ꯄꯟꯗꯨꯅ ꯂꯩꯔꯨꯔꯦ, ꯑꯗꯨꯒꯤꯅꯦ ꯊꯦꯡꯉꯤꯕꯁꯤ꯫ ꯑꯗꯣ ꯅꯣꯡ ꯑꯁꯤ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯥꯔꯣꯝꯗꯒꯤ ꯄꯨꯡꯃꯨ ꯃꯨꯕ ꯃꯈꯩ ꯄꯥꯏꯔꯛꯑꯦ꯫ ꯍꯤꯗꯥꯛ ꯀꯥꯞꯄꯕꯨ ꯌꯥꯗꯣꯔꯤꯕꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ,
Ado ngahak mong yengkisiro hangai. Ay na mong hoy baba ngahak mong yengkisi. Hidak kapsaluraga nong amuk tarabadi kay kanani hayrami. Matausum na babaga ay kasi nong singi pibam sa ngahak mong yengdo na layrami. Ado ba nung sitka kay ganong su karakrasuba horak padagi. Baba na kanararo yung da salasi. Hayang ko na nung sasargaway na taurasi hayrak padagi. Babaga ay gayum da mukhalak na batawringay. Ako'y galawpam tayo na nalayriba lawpam mapu kakaibo sa. Noong marakado sa atin lamatopaga, labog da kumaki. Babaso audiki kakaso ubado da yam na saurami. Masigi nga nga si kay numino nga si di magilawpam da laiba sibo. Matang sari nga da masi hayaw ragi hayda na. Babana audiki kakasigi manakta prapap sang sanki. Aduga sum na hayrami. Ibo sa nang gilawpam si yam na songman kare. Kara singdok pa yadro. Napi ngakta si bulaw kamay na uri no hayrami. Babagi wapam aduda kakado na umosum na kumai. Tada binoy ay handak tabok yam na sili. Tada hoy dong na nongkek ngaan badagi numit tabo pao. Labuk tada laybado ay di madungamde. Isagi tabok office po kagadra. Ate ito pa tabayang kang karabuhon agadra. Labuk rom da mayun san basangdre. Ado na yana badum taurasi hayraki. Babana mo hoy niya atu ay ragasu. Nang namasing namaroy hayraga na nayambada handak sa hisimati. Sinatoki ba yadro hayrami. Asom na nongso kakpa leptre. Kakado na muktada binoy. Masiya isa gilaw pamni. Kaya bagay gi yamada uhandori gano. Tada binoy higilaw patraga. Ay mo na tayo nabira kano hayram do na. Ojiki kakase hutlang nulay tok do na satki. Babazo sum makatage tawra paduda. Ay na bababu temzalami. Yari baba miso sat kare. Asiga mana bahong nadi. Nung suluay na suwala yung dasala si hayda na. Bababu temaga yung da pura ami. Numito ko'y babasi yam na saurami. Imaso ko'y nalakpado da saka na tongami. Aduga sum na hayri. Napanasa halaba pareda. Noong ka na suba marakas na noong kakpaga kuwang baga. Ay suna ko'y hanjara adi kalamini. Saksuloy sa lakadore saksa na batawrasi. Law hidakto na hayang ko na nung sasargaway na sayro hayraki. Imagi wapa maduda babasi pinglang na sawgalaki. Nang nasak-sak-sak dahay. Asum da iti matas harapani. Noong sumatam na idre haujik taning aga na hekta. Taning draga na amuk heklem. Law hidak sa karak kapauge tau bani. Ado yadre masigi ibo sa sige mong mataw magne. Huwag sa pong sawda sawningi hayrami. Imana muk yari sinang nasawri do ay loy na kangi. Ado karibo ka na durike. Ako so ako'y gitokpa kay kayo tawba yabay yengasi. Sawira no hayda na imana bababu temzalami. Numito madinong sudum targa layraban nina. Babae mga ko'y humse taba mata sa tong nadre. Imana sak tiraga sa adum sarami. Sak saring manong asida nung si haw na kaki. Andak haglak pa nung asida makola suki matik hawrami. Makola do yam na nang na ko'y labukrom da tarami. Maduda baba si hais kaino. Makon si nang nahong na tayo da braza tara bazara. Makay kadom da uweri bazano hayda na babadi sak saram bado. Puklang na hawgalaga. Mapanda ka na sentoki. Imagay ga sumapanda thorami. Ako'y gayum thang na ba miyoy sing naso. Ojiki do de labukrom da direct hayda kraba mali. Labuk tami layri bazara lem draga di pani. Mamang da suine thubiging kwanda hawa awang ba kabila masado da tasalak padagi. Kung sakit sakti ba duni. Andak si mo nga manikum tamba sina kadum da tam krabazano. Maduso mata kangawdre hay narami. Imaso pa ka na babagay gada sum na hayri. Yari na pa nasanga sige di labuk da salurano. Ay yam na pakaling nga sige nung kapakuwang mo si karesu henmali. Arang maposagi manaktagali po payaban nati. Lao-lao ay bunga manong dalayo lao mapanagali pura nung hierarchy. Matamado dahil sa karino manong singaki. Madudi nga sa ilabukta kakaibo sa lehaw bado kangning hekning singaki. Babada so baba kakaibo sa ado nga sa imagilo po manakta lehaw baday. Ado mabo mayum da sangam madro hangami. Baba na mong nga say na sangam mani. Maago mo na labukta kayang kuy na layturiki. Ngayak toro ang magiwani kuy na kay sulera moy. Ado nang magiwaga po sa lakano ipakoy daw yam na sawali. Sigera sanggera mana matok pa ni. Maduda ko na wabi pamtok ti hierarchy. Ay namuyari da babalakay masingakta ni. Ado may na hay bahong nati. Ado ay di sakta ba tokri ado na sarukigi. Ay tsangya haram do na ay di imong da sangaki. Ngayak matong nung krahang kiba matam maduda mayam si wawa lang na ba makola mataraki. Ay so kaya mong tawro ba sa ano hayda na tungwan pong tuge hek tawrak pa da.
ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯕꯣꯆꯥꯗꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯂꯧꯕꯨꯛꯂꯣꯝꯗ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨ ꯃꯗꯨ ꯆꯨꯝꯂꯦ꯫ ꯏꯕꯣꯆꯥꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯥꯁꯜꯂꯛꯑꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯃꯌꯥꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯅꯩ꯫ ꯅꯄꯥꯒ ꯑꯩꯒꯁꯨ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ꯫ ꯅꯪꯁꯨ ꯊꯣꯛꯀꯦꯒ ꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯒ ꯌꯨꯝ ꯁꯪꯉꯝꯒꯦꯔ" ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯒ ꯆꯞ ꯆꯥꯅꯅ ꯍꯦꯛ ꯊꯣꯛꯏꯗ꯫ ꯐꯔꯦ, ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯈꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯌꯣꯝꯁꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯤ ꯇꯤꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯀꯥ ꯏꯕꯣꯆꯥꯗꯤ ꯃꯁꯥꯗꯨ ꯆꯥꯛꯊꯦꯛꯑꯒ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯃꯌꯥꯝꯅ ꯍꯨꯒꯠꯂꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯈꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯀꯥ ꯏꯕꯣꯆꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯍꯦꯛ ꯈꯨꯗꯛꯇ ꯄꯨꯈꯠꯂꯝꯃꯒꯗꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨ ꯄꯨꯈꯠꯂꯛꯏꯕꯁꯦ ꯈꯔ ꯊꯦꯡꯃꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯑꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤꯕ ꯑꯗꯨ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯊꯔꯛꯑꯝꯃꯤ꯫ ꯀꯀꯥꯗꯨꯒꯤ ꯃꯆꯥꯁꯤꯡꯁꯨ ꯄꯨꯡꯀꯛ ꯆꯥꯎꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯨ ꯃꯆꯥꯁꯤꯡꯗꯨꯅ ꯀꯞꯄꯗꯣ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯀꯀꯥ ꯏꯕꯣꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯁꯤꯕꯗꯣ ꯄꯣꯠꯂꯣꯏꯄ ꯃꯄꯥꯗꯁꯨ ꯃꯌꯥꯝꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯍꯟꯗꯛ ꯃꯔꯛ ꯂꯧꯐꯝꯔꯣꯝꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯀꯞꯄꯛꯄ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯅꯩ꯫ ꯃꯗꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯑꯝꯗꯥꯏꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯁꯨ ꯏꯕꯣꯆꯥꯁꯤ ꯃꯥꯒꯤ ꯊꯕꯛꯇꯨ ꯆꯠꯆꯔꯝꯃꯒꯗꯤ ꯃꯁꯤ ꯊꯣꯛꯑꯣꯏꯗꯕꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯋꯥꯏ ꯊꯣꯡ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯊꯣꯔꯛꯄ ꯑꯣꯏꯔ ꯃꯥꯅꯤ꯫ ꯃꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯧꯐꯝ ꯌꯦꯡꯕ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯊꯣꯛꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥꯁꯨ ꯂꯧꯕꯨꯛꯇ ꯊꯣꯛꯎꯔꯕ ꯃꯥꯜꯂꯤ꯫ ꯃꯤꯑꯣꯏꯕꯅ ꯁꯤꯌꯨ ꯇꯝꯂꯝꯃꯒꯗꯤ ꯁꯟ ꯈꯣꯡꯒꯨꯟꯗꯁꯨ ꯂꯥꯏ ꯑꯣꯛꯅꯔꯒ ꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯇꯥꯔꯝꯃꯤ꯫ ꯄꯣꯠꯂꯣꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯤ ꯃꯪꯒꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯕꯕꯥ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯨꯕꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯏꯕꯨꯡꯉꯣ, ꯏꯄꯥꯁꯦ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯁꯣꯏꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯏꯆꯥꯅ ꯍꯥꯏꯗꯨꯅꯦ, ꯑꯗꯣ ꯍꯧꯖꯤꯛꯇ ꯏꯄꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯥꯁꯨ ꯃꯕꯨꯛꯄꯨꯗꯤ ꯀꯌꯥ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯃꯈꯣꯏꯗꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯏꯄꯥꯅ ꯄꯩꯁꯥꯒ ꯄꯨꯕ ꯌꯥꯎꯔꯤꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯧꯖꯤꯛꯇ ꯏꯄꯥꯁꯨ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯌꯥꯔꯦꯁꯦ ꯕꯕꯥ, ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯥꯒꯤ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯒ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯈꯔꯁꯨ ꯉꯥꯡꯅ ꯁꯛꯅꯕ ꯇꯥꯕꯅꯤ꯫ ꯕꯕꯥꯁꯨ ꯋꯥꯈꯟꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯧꯕꯨꯛꯂꯣꯝꯗ ꯃꯤ ꯀꯨꯝꯕꯁꯤ ꯏꯀꯤ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈ꯭ꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯒꯤ ꯂꯧꯐꯝꯗꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯕꯗ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯀꯌꯥ ꯆꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯀꯥꯔꯛꯑꯒ ꯇꯨꯃꯤꯟꯅ ꯋꯥ ꯂꯥꯡꯁꯨ ꯉꯥꯡꯗꯦ꯫ ꯏꯇꯣꯛ ꯍꯦꯛ ꯇꯨꯛꯊꯔꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯜ ꯃꯅꯥꯛꯇ ꯐꯝꯃꯒ ꯂꯩꯈꯤ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ "ꯕꯕꯥ ꯀꯩꯗꯧꯔꯒꯦ, ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯦ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯎꯪꯉꯒ ꯂꯩ꯫ ꯀꯣꯟꯅꯗꯤ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯗꯦ. ꯅꯃꯥ ꯍꯜꯂꯛꯈ꯭ꯔꯕꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯍꯜꯂꯛꯇ꯭ꯔꯤꯌꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯜꯂꯛꯑꯅꯤ. ꯑꯗꯣ ꯕꯕꯥ ꯂꯧꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯍꯧꯔꯒꯦ?" "ꯑꯩꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤ ꯂꯧꯕꯨꯛ ꯀꯨꯝꯃꯛꯑꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯂꯧ ꯀꯔꯤꯁꯨ ꯇꯧꯗꯦ, ꯌꯥꯝꯅ ꯐꯔꯤ. ꯌꯥꯅꯤꯗ, ꯅꯪ ꯂꯥꯛꯇ꯭ꯔꯒꯁꯨ ꯊꯕꯛꯄꯨ ꯀꯌꯥ ꯂꯩꯇꯦ. ꯂꯧ ꯍꯤꯗꯥꯛꯁꯨ ꯏꯄꯥꯅ ꯂꯣꯏꯅ ꯆꯥꯏꯕ ꯂꯣꯏꯁꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯂꯩꯇꯦ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯅꯍꯥꯟꯈꯩꯗꯤ ꯊꯕꯛ ꯂꯩꯕ ꯂꯩꯇꯕ ꯂꯧꯕꯨꯛꯇꯗ ꯂꯥꯛꯎ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤꯅ? ꯅꯠꯇ꯭ꯔꯒ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯁꯦ ꯂꯧꯕꯨꯛꯇ ꯏꯂꯥꯛ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯕꯕꯥꯁꯦ ꯑꯍꯤꯡꯗ ꯌꯥꯝꯅ ꯃꯩꯉꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯀꯌꯥ ꯊꯣꯛꯈꯤꯗꯦ꯫ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯅꯪ ꯕꯕꯥꯁꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯁꯥꯁꯦ ꯄꯥꯛ ꯅꯥꯒꯟꯗꯕꯅꯤ. ꯑꯗꯨ ꯉꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ?" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ "ꯈꯪꯗꯦ ꯏꯃꯥ, ꯊꯕꯛ ꯀꯟꯃꯟꯈ꯭ꯔꯦ, ꯕꯕꯥꯁꯦ ꯈꯔ ꯄꯣꯊꯥꯖꯔꯁꯅꯨ" ꯍꯥꯏꯔꯝꯃꯤ꯫
Mathangi numit nong hek nganbaga babase ingkhondagi lama set kharaga seng lei amaga lupa sapi amaga mayamdu tawraga labukta sale hairamduna thokhi aisu babagi matodu da karigumba ma singnarami natraga babase masada laitin ungnara bazara khalamme aduga khoi babadi laitin gi maramda su masana adum khara khangja hijaba mi masu wairamme mathangi numitana babase masa khingkhing laungna hanagi matogum thabeng khang su nomba hauki adubu nongmadi aisu lau yengba saluki haidana numidang wairam yumdagi thorame babadi sak tokpaga nungthindagi thokrabane labuk tamna sumlakpaduda lekaigi imanaba ma thengnadana ngak wari watai tauringai numit changamdai thorakpadu khara khara mamsalaame madudagi aina imanabaduda bhai ona thengnarase aisu labuk phawda mukta saluki ge hairamduna aise amuk laame aina khoigi lopham adu yawrakpada mamli tawba marakaduda babasu mali sabyung na miyoy ama lepaga lopham aduda leirambadu aina uramme ahamba ubadade su baba oiriboy ningduna isada kari sukhandana baba ai lai haidana sangsalamme adubu kona aina tamna sangsaluba matamdadi maisina salawna onkhalaga yengubada hojiwaida miyoy ama lephawbudu leiramde madudai su isada swai lawba kiba ma poame koina baba leibra haidana yengubada su baba dei manakadaida leiba uramde labuk aduda mi su leiba amata uramde madudagi su isada ki tujungba ma pokhibadagi mafam adudagi hau thadana yum yawnaba selakhi aina kana selakpaduda lambida babade yumda halakpagi khongna tamna salaga leiramme madudaina baba nang halakpa kyam kuirage hangamme babana mu sumna khumei aidi ngasai wai numit sangdrangaida halae aduda nanom sahoida ngahak phamtuoga leirubani nangdi karaida salubano hangai aina mu baba ai labukta salubani baba su leiramdre ado ai karino ma su thengnare hairamme aige wafam aduda baba su masada pakatpa mataw ma ulakhi aduga ingonda ibungo kaidawbagi nangdi haudik numidang wairam sida labukta saluribano aina su lakanu hairibadudi lao isa karisu tawroi yum yongnaba ipaga saminarasi haidana babaga aiga yumda halakminaramme yumek yawbaga babana aigi sase laitin khoram thokpiramme imasu kaidawrage ibungo nangbu kai thengnarage hangai maduda isu adu maina ngasai thengnarkibasing adu baba imada wari tamamme adubu numitudi babana nahandagi losanba wapho ama phongdorakhi yengu nahange lebuk thiba thawdo adudagi akoigi lopham ase mamang khaiga iman manadrabane iman amu kaino manadribu hangamme babana mu ngai khone ai wangang baloidri aina hairkadabasa hana munata ko aduga hangau hauji akoigi lopham asida ibo sagi thawai mira kari dong khangdre marak lopham da mami sami miwe ama sum saping na lepaga leiba matawama aina toina thengnare maruaina ibo sana numittuda taramba jagadudani masaksu ude mi ama sum leiba dongna phawlengakpa loktin ahamaha tawrakpa kiraba mong mataw kara handak maraksi aina tattana thengnare madude ipasu kya thuidongna khanjandrabani maram haibabu hojik phau panba horakpa matamsida kirini haidana labuk kumdaba yaribo aduna nakhoi labukta kumano andaki phauksida lokhrade akhang hai maibi tawraga ipana laitin amukta khoiram thoke khalle wari haibabu masini hairakhi babana adumna kiba wapam haudorakpadu daidi isada kiba amukka hena henkalakhi madudage su matam khradi labukta salamde aduga khoida natana mi atopasingna akoigi lopham adu phawrga makoigi lopham du lakpada akoigi lopham asida mami sami nupa ama sum sabingna lepaga leiramba thengnare haidana mayamse kire haidana akoigi lopham adumda mi lalaga kanasu chanaramde numitudi phawlokpa loibagi babaga igase labuktagi yumlomda karakpa matamni numitsu sangkhibagi mamli tawba maraksida babana tung thangaga ina mang tharga lakpasida akoigi tung maning asida mi ama sum inarakpadawna sok break tawraga settuna inarakhi maduda babasu khangaba male babana sumna hairame lehoro akoigi tung inarano akoide yumda hanjabane nang lakpa yaroi lehoro hairamme madudagi akoigi tungda sosot inara amadu tung leithawbagi mongda sap lepki ona babana soengwada madu kiragade amukka hena henjalakadoribane aduna kidaba sarga tumina tum satkadabane hairakhi masigi matung akoigi lopham maduda babada maibi tawrga lai khoiram thoame adubu kaya kana boiramde wakhanda lai khoram thokre khanba masinatana tamnabadi lepa leite aduma akoigi lopham se nupa amadum thoaga
Mami sami adum lepaga layri. Noongmasu nupi amana akoigi lawfam aduda tharoi khulingay. Magi tharoi habiba tunggol adu sumsingaki hai. Haibadi nupi aduda sawudaba posak amana. Sumlaknabagi mawngda tawrammi. Madudagi nupi du sumasada angakpa mapokhi. Karino ngasayda gayngunda tawri iba mayam sibu haidana. Puglaw na hek hawkalakpada. Magi tungda mami sami nupa masumsat ki hai. Maduda nupi du su kijarakpadagi. Hathu mapam adudagi thuna thuarakhi. Aduga mayum hek yawbaga nupi du kanba ngamdana. Adum sire haidana pawa matarammi. Taseng na harabada akoigi lawfamsi. Baba waibagi law uba ngambani hai. Maramdi babade hanadigi masada laitin khoiramba haiba amati. Masada kigandaba asina lawfamdu. Akoigi hawjikpaw adum oiduna layri. Masini mayam ngasigi Rian Hware story. Mathangi warida mayam punamuk thengnarasi. Ngasigidi mayamdagi kainanaba bidai lawjari.